ꯑꯗꯣ ꯁꯣꯔꯤ ꯋꯥꯔꯤꯗ ꯃꯇꯝ ꯈꯔ ꯀꯨꯏꯅ ꯆꯪꯉꯦ ꯑꯗꯣ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯊꯨꯅ ꯊꯥꯒꯠꯂꯛꯅꯕ ꯌꯥꯝ ꯀꯟꯅ ꯁꯦꯝ ꯁꯥꯔꯦ ꯏꯗꯤꯇꯤꯡꯗ ꯈꯤꯇꯪ ꯏꯁꯨ ꯂꯩꯕꯒꯤ ꯀꯝꯄ꯭ꯌꯨꯇꯔꯗ ꯈꯔ ꯅꯨꯡꯉꯥꯏꯇꯕꯒꯤ ꯏꯗꯤꯇꯤꯡꯗ ꯈꯔ ꯚꯣꯏꯁ ꯔꯦꯀꯣꯔꯗꯤꯡ ꯇꯧꯒꯗꯕꯅꯤꯅ ꯈꯔ ꯏꯁꯨ ꯂꯩꯕꯒꯤ ꯋꯥꯔꯤꯗꯣ ꯊꯥꯒꯠꯆꯗꯕꯅꯤ ꯑꯗꯣ ꯉꯁꯤꯒꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯒꯤꯁꯦ ꯑꯃꯨꯛ ꯃꯤꯌꯥꯝꯗ ꯂꯥꯏꯚ ꯇꯧꯔꯒ ꯈꯪꯍꯟꯖꯕꯅꯤ ꯑꯈꯪꯕꯁꯨ ꯌꯥꯎꯕꯤꯔꯝꯒꯅꯤ ꯁꯕꯖꯦꯛ ꯑꯦꯛꯁꯄꯔꯠ ꯃꯌꯥꯝ ꯌꯥꯎꯕꯤꯔꯝꯒꯅꯤ ꯑꯗꯨꯒ ꯈꯪꯗ꯭ꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯌꯥꯎꯕꯤꯔꯝꯒꯅꯤ ꯈꯪꯗ꯭ꯔꯤꯕꯁꯤꯡꯒꯤ ꯌꯦꯡꯖꯔꯒ ꯑꯩꯅ ꯈꯪꯕ ꯈꯤꯇꯪ ꯁꯤꯌꯔ ꯇꯧꯖꯒꯦ ꯍꯥꯏꯗꯨꯅ ꯉꯁꯤ ꯇꯧꯖꯕꯅꯤ ꯉꯁꯤꯒꯤ ꯁꯦꯞꯇꯦꯝꯕꯔ 7, 2025 ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯁꯤꯃ ꯆꯟꯗ꯭ꯔ ꯒ꯭ꯔꯍꯟꯅꯁꯨ ꯍꯥꯏꯅꯕ ꯑꯗꯨꯒ ꯒ꯭ꯔꯍꯟ ꯂꯩꯒꯁꯨ ꯍꯥꯏꯅꯕ ꯑꯗꯨꯒ ꯃꯁꯤ ꯏꯪꯂꯤꯁꯀꯤ ꯇꯥꯝꯗ ꯂꯨꯅꯔ ꯏꯀ꯭ꯂꯤꯞꯁ ꯀꯧꯏ ꯏꯀ꯭ꯂꯤꯞꯁꯁꯤꯗ ꯃꯈꯜ ꯑꯅꯤ ꯊꯣꯛꯅ ꯑꯃꯨꯛ ꯈꯥꯏꯗꯣꯛꯑꯒ ꯂꯩꯕꯤꯔꯤ ꯇꯣꯇꯦꯜ ꯂꯨꯅꯔ ꯏꯀ꯭ꯂꯤꯞꯁ ꯍꯥꯏꯕ ꯑꯃ ꯑꯗꯨꯒ ꯄꯦꯅꯝꯕ꯭ꯔꯦꯜ ꯂꯨꯅꯔ ꯏꯀ꯭ꯂꯤꯞꯁ ꯍꯥꯏꯕ ꯑꯃ ꯄꯥꯔꯁꯦꯜ ꯁꯨꯃꯥꯏꯅ ꯇꯧꯔꯅꯀꯣ ꯑꯗꯒꯤ ꯄꯥꯔꯁꯦꯜ ꯂꯨꯅꯔ ꯏꯀ꯭ꯂꯤꯞꯁ ꯍꯥꯏꯕ ꯑꯃ ꯁꯨꯃꯥꯏꯅ ꯂꯩꯕꯤ ꯑꯗ ꯑꯩꯈꯣꯏ ꯉꯁꯤꯁꯦ ꯇꯣꯇꯦꯜ ꯂꯨꯅꯔ ꯏꯀ꯭ꯂꯤꯞꯁ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥꯁꯦ ꯄꯨꯟꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯔꯨꯝꯗ ꯂꯩꯒꯗꯕ ꯃꯔꯝꯅ ꯁꯤꯒꯤꯁꯤꯃ ꯑꯩ ꯈꯔ ꯍꯥꯏꯖꯒꯦꯅ ꯇꯧꯕꯅꯤ ꯑꯗꯨꯒ ꯏꯀ꯭ꯂꯤꯞꯁꯀꯤ ꯃꯇꯥꯡꯁꯤ ꯑꯩꯈꯣꯏꯅ ꯈꯪꯗ꯭ꯔꯤꯉꯩꯗ ꯀꯔꯤ ꯀꯔꯤ ꯈꯪꯕ ꯃꯊꯧ ꯇꯥꯒꯦ ꯍꯥꯏꯕꯗꯨꯃ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠꯅꯦ ꯊꯥꯅꯦ ꯄ꯭ꯔꯤꯊꯤꯕꯤꯅꯦ ꯁꯤꯒꯤ ꯑꯍꯨꯝꯁꯤꯗ ꯊꯣꯛꯄ ꯃꯔꯨꯝ ꯇꯥꯕ ꯃꯌꯥꯝꯁꯤ ꯏꯀ꯭ꯂꯤꯞꯁ ꯍꯥꯏꯅ ꯈꯪꯅꯩ ꯅꯨꯃꯤꯠꯅ ꯄ꯭ꯔꯤꯊꯤꯕꯤꯅ ꯃꯌꯥꯏꯗ ꯂꯩꯕ ꯌꯥꯏ ꯊꯥꯅ ꯃꯇꯥꯏꯗ ꯂꯩꯕ ꯌꯥꯏ ꯑꯗꯨꯒ ꯊꯥꯅ ꯃꯌꯥꯏꯗ ꯂꯩꯕ ꯌꯥꯏ ꯄ꯭ꯔꯤꯊꯤꯕꯤꯅ ꯃꯇꯥꯏꯗ ꯂꯩꯕ ꯌꯥꯏ ꯃꯁꯤ ꯑꯍꯨꯝꯁꯦ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯎꯡꯉ ꯂꯩꯖꯕꯅꯤꯅ ꯁꯨꯃꯥꯏꯅ ꯈꯔ ꯈꯔ ꯊꯣꯛꯏ ꯁꯤꯒꯨꯝꯕꯒꯤ ꯐꯦꯅꯣꯃꯦꯅꯟ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯏꯀ꯭ꯂꯤꯞꯁ ꯍꯥꯏꯅ ꯈꯪꯅꯩ ꯁꯤꯒꯤ ꯏꯀ꯭ꯂꯤꯞꯁꯁꯤꯗ ꯑꯩꯈꯣꯏ ꯉꯁꯤ ꯊꯣꯛꯀꯗꯧꯔꯤꯁꯤꯅ ꯁꯤꯒꯤ ꯃꯑꯣꯡꯁꯤꯅꯤ ꯑꯩ ꯎꯠꯆꯔꯛꯀꯦ ꯁꯤꯒꯤ ꯃꯑꯣꯡꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠꯅꯦ ꯄ꯭ꯔꯤꯊꯤꯕꯤꯅꯦ ꯊꯥꯅꯦ ꯂꯩꯒꯗꯕ ꯃꯁꯤꯒꯤ ꯑꯍꯨꯝꯁꯤ ꯄꯔꯦꯡꯅ ꯂꯩꯕ ꯃꯇꯝꯁꯤꯗ ꯊꯥꯅ ꯃꯌꯥꯏꯗ ꯂꯩꯕ ꯃꯇꯝꯗ ꯄ꯭ꯔꯤꯊꯤꯕꯤꯅ ꯃꯌꯥꯏꯗ ꯂꯩꯕ ꯃꯇꯝꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯔꯨꯝꯁꯤꯅ ꯊꯥꯗ ꯇꯥꯕ ꯃꯇꯝꯁꯤꯃ ꯑꯩꯈꯣꯏꯅ ꯂꯨꯅꯔ ꯏꯀ꯭ꯂꯤꯞꯁ ꯍꯥꯏꯅ ꯈꯪꯅꯔꯦ ꯑꯗꯨꯒ ꯊꯥꯁꯤꯅ ꯀꯩꯒꯨꯝꯕ ꯃꯌꯥꯏꯗ ꯂꯩꯈꯤꯕ ꯉꯁꯥꯏꯒꯤ ꯑꯩꯅ ꯎꯠꯆꯕꯁꯦ ꯁꯤꯅ ꯃꯌꯥꯏꯗ ꯂꯩꯈꯤꯕ ꯃꯇꯝꯁꯤꯗꯅ ꯁꯣꯂꯔ ꯏꯀ꯭ꯂꯤꯞꯁ ꯍꯥꯏꯅ ꯈꯪꯅꯔꯦ ꯄ꯭ꯔꯤꯊꯤꯕꯤꯗꯒꯤ ꯌꯦꯡꯕꯗ ꯅꯨꯃꯤꯠꯁꯦ ꯈꯔ ꯈꯟꯖꯟꯗꯣꯏꯅꯤ ꯊꯥꯅ ꯈꯟꯖꯟꯗꯣꯏꯅꯤ ꯑꯗꯨꯅ ꯃꯁꯤꯅ ꯁꯣꯂꯔ ꯏꯀ꯭ꯂꯤꯞꯁ ꯍꯥꯏꯅ ꯈꯪꯅꯔꯦ ꯃꯁꯤꯒꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯃꯥꯡꯗ ꯎꯈꯤꯕ ꯂꯨꯅꯔ ꯏꯀ꯭ꯂꯤꯞꯁꯁꯤꯅ ꯑꯣꯛꯇꯣꯕꯔ 28, 2023ꯗ ꯑꯗꯨꯃꯥꯏꯅ ꯊꯣꯛꯈꯤꯕꯅꯤ ꯂꯥꯁ ꯑꯣꯏꯅ ꯏꯟꯗꯤꯌꯥꯗꯒꯤ ꯎꯈꯤꯕꯁꯦ ꯃꯅꯤꯄꯨꯔꯗ ꯎꯗꯕ ꯑꯗꯨꯃ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯉꯁꯤꯒꯤ 2025ꯀꯤ ꯁꯦꯞꯇꯦꯝꯕꯔ 7 ꯑꯃꯗꯤ 8ꯀꯤ ꯃꯔꯛꯁꯤꯗ ꯑꯍꯤꯡꯁꯤꯗ ꯊꯣꯛꯀꯗꯧꯔꯤꯕ ꯂꯨꯅꯔ ꯏꯀ꯭ꯂꯤꯞꯁꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯐꯖꯅ ꯎꯕ ꯐꯪꯒꯗꯧꯔꯦ ꯏꯝꯐꯥꯜꯗꯒꯤ ꯐꯖꯅ ꯎꯕ ꯐꯪꯒꯗꯧꯔꯦ ꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯍꯟꯗꯛ ꯎꯔꯤꯁꯤꯅ ꯂꯣꯏꯔꯦꯀꯣ ꯃꯊꯪꯗ ꯂꯥꯛꯀꯗꯕ ꯑꯩꯈꯣꯏꯒꯤ ꯇꯣꯇꯦꯜ ꯂꯨꯅꯔ ꯏꯀ꯭ꯂꯤꯞꯁꯁꯤ ꯃꯊꯪꯗ ꯂꯥꯛꯀꯗꯣꯏꯁꯦ ꯑꯩꯈꯣꯏ ꯃꯥꯔꯆ 3, 2026ꯇ ꯑꯃ ꯂꯥꯛꯀꯅꯤ ꯃꯁꯤꯒꯤ ꯂꯥꯛꯀꯗꯕꯁꯤꯗꯤ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗꯒꯤ ꯎꯕ ꯐꯪꯉꯔꯣꯏ ꯒꯨꯖꯔꯥꯠꯀꯨꯝꯕ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯦꯔꯤꯌꯥꯁꯤꯡ ꯎꯕ ꯐꯪꯒꯅꯤ ꯑꯗꯨꯒ ꯉꯁꯤꯒꯤꯁꯤꯗꯤ ꯃꯔꯨꯑꯣꯏꯅ ꯉꯁꯤꯒꯤ ꯎꯕ ꯐꯪꯗꯣꯏꯁꯦ ꯁꯤꯒꯤ ꯃꯐꯝꯉꯩꯁꯤꯅꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯃ ꯐꯖꯅ ꯎꯕ ꯐꯪꯒꯅꯤ ꯃ꯭ꯌꯥꯟꯃꯥꯔ ꯎꯕ ꯐꯪꯒꯅꯤ ꯊꯥꯏꯂꯦꯟ ꯎꯕ ꯐꯪꯒꯅꯤ ꯐꯤꯂꯤꯄꯤꯟꯁ ꯏꯟꯗꯣꯅꯦꯁꯤꯌꯥ ꯃꯪꯒꯣꯂꯤꯌꯥ ꯆꯤꯅꯥ ꯀꯖꯀꯤꯁꯇꯥꯟ ꯎꯖꯕꯦꯀꯤꯁꯇꯥꯟ ꯇꯔꯛꯃꯦꯅꯤꯁꯇꯥꯟ ꯏꯔꯥꯟ ꯏꯔꯥꯛ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ ꯑꯣꯃꯥꯟ ꯌꯦꯃꯦꯟ ꯏꯊꯣꯄꯤꯌꯥ ꯀꯦꯅꯤꯌꯥ ꯁꯤꯒꯤ ꯃꯆꯦꯠ ꯑꯃꯈꯛ ꯎꯕ ꯐꯪꯉꯦ ꯁꯤꯒꯤ ꯑꯉꯥꯡꯕꯅꯈꯔ ꯂꯩꯔꯤꯁꯦ ꯁꯤꯒꯤ ꯑꯦꯔꯤꯌꯥꯉꯩꯁꯨ ꯎꯕ ꯐꯪꯗꯣꯏꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯌꯥꯏꯗ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯌꯥꯝ ꯐꯖꯅ ꯉꯁꯤꯁꯤꯃ ꯎꯕ ꯐꯪꯒꯗꯕ ꯃꯔꯝꯅ ꯅꯣꯡꯒꯨꯝꯕ ꯃꯪꯗ꯭ꯔꯒꯗꯤ ꯐꯖꯅ ꯎꯕ ꯐꯪꯗꯣꯏꯅꯤꯀோ ꯅꯣꯡ ꯃꯪꯉꯗꯤ ꯎꯕ ꯐꯪꯉꯔꯣꯏ ꯑꯗꯨꯅ ꯃꯊꯪꯗ ꯊꯣꯛꯂꯛꯀꯗꯕ ꯏꯀ꯭ꯂꯤꯞꯁ ꯃꯌꯥꯝ 2026ꯇ ꯊꯣꯛꯂꯛꯀꯗꯕ ꯏꯀ꯭ꯂꯤꯞꯁ 2027ꯗ ꯊꯣꯛꯂꯛꯀꯗꯕ ꯏꯀ꯭ꯂꯤꯞꯁ ꯑꯗꯨ 2028ꯇ ꯊꯣꯛꯂꯛꯀꯗꯕ ꯏꯀ꯭ꯂꯤꯞꯁꯉꯩꯁꯤꯗꯤ ꯉꯁꯤꯗꯒꯤ ꯊꯥꯔꯒ ꯆꯍꯤ 5ꯒꯨꯝꯕꯗ ꯂꯨꯅꯔ ꯏꯀ꯭ꯂꯤꯞꯁ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯔꯣꯏ ꯑꯗꯨꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯗꯁꯨ ꯑꯩꯅ ꯑꯞꯗꯦꯠ ꯑꯝꯇꯪ ꯇꯧꯖꯒꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯑꯩꯅ ꯈꯪꯖꯕ ꯈꯛꯇꯪ ꯁꯤꯌꯔ ꯇꯧꯖꯒꯦ ꯍꯥꯏꯅ ꯇꯧꯖꯕꯅꯤ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯒꯗꯣꯏꯁꯦ ꯍꯣꯔꯦꯟ ꯄꯨꯡ 7ꯗꯒꯤ ꯍꯧꯔꯅꯤ ꯏꯀ꯭ꯂꯤꯞꯁꯁꯦ ꯍꯧꯔꯝꯗꯥꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯈꯔ ꯆꯪꯖ ꯁꯤꯁꯤꯅ ꯑꯩꯈꯣই ꯑꯝꯕ꯭ꯔꯥꯒꯤꯁꯦ ꯑꯃꯨꯛꯀ ꯍꯥꯏꯖꯔꯛꯈꯤꯒꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯄ꯭ꯔꯤꯊꯤꯕꯤ ꯅꯨꯃꯤꯠꯅ ꯍꯦꯟꯅ ꯆꯥꯎꯕꯅꯤꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯁꯥꯏꯖ ꯑꯣꯜꯂꯒ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯆꯤꯡꯉꯛꯄ ꯂꯥꯏꯟꯗ ꯂꯩꯔꯤꯕ ꯁꯤꯒꯤ ꯑꯃꯨꯕ ꯁꯔꯨꯛ ꯈ꯭ꯋꯥꯏꯗꯒꯤ ꯗꯥꯔꯀꯦꯁ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯝꯕ ꯁꯔꯨꯛꯁꯤꯕꯨ ꯁꯤ ꯑꯝꯕ꯭ꯔꯥ ꯀꯧꯏ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯀ꯭ꯔꯣꯁ ꯁꯦꯛꯁꯟꯗ ꯆꯤꯡꯉꯛꯑꯀꯥꯟꯗ ꯂꯩꯔꯤꯕ ꯁꯤꯒꯤ ꯈꯔ ꯉꯥꯟꯊꯣꯛꯄ ꯁꯔꯨꯛꯁꯦ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯃꯉꯥꯟꯁꯤ ꯅꯨꯃꯤꯠꯅ ꯍꯦꯟꯅ ꯆꯥꯎꯕꯅꯤꯅ ꯁꯤ ꯈꯔ ꯉꯥꯟꯊꯣꯛꯄꯁꯤꯅ ꯄꯦꯅꯝꯕ꯭ꯔꯥ ꯀꯧꯏ ꯁꯤꯒꯤ
ꯃꯔꯨꯝꯁꯤꯅ ꯂꯣꯏ ꯂꯨꯝꯖꯟꯗꯣꯏꯅꯤꯀꯣ ꯊꯥꯁꯨ ꯎꯪꯗꯣꯏꯅꯤ ꯄ꯭ꯔꯤꯊꯤꯕꯤꯁꯨ ꯎꯪꯗꯣꯏꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯔꯨꯝꯁꯤꯅ ꯂꯨꯝꯖꯜꯂꯛꯄꯩ ꯃꯑꯣꯡꯁꯦ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏꯅ ꯄꯨꯡ ꯃꯥꯄꯟ ꯇꯥꯗꯧꯕ ꯃꯇꯝꯁꯤꯗ ꯄꯦꯅꯝꯕ꯭ꯔꯥꯅ ꯊꯥꯗ ꯆꯪꯕ ꯍꯧꯔꯅꯤ ꯑꯥꯔꯠꯀꯤ ꯄꯦꯅꯝꯕ꯭ꯔꯥ ꯍꯥꯏꯗꯤ ꯑꯥꯔꯠꯀꯤ ꯃꯔꯨꯝꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯔꯨꯝꯁꯤꯅ ꯊꯥꯗ ꯆꯪꯕ ꯍꯧꯔꯅꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯪꯕ ꯍꯧꯔꯅꯤ ꯑꯗꯨꯒ ꯊꯥꯗ ꯗꯥꯏꯔꯦꯛ ꯑꯝꯕ꯭ꯔꯥꯅ ꯇꯥꯗꯣꯏꯁꯦ ꯃꯔꯨꯝ ꯗꯥꯏꯔꯦꯛ ꯇꯥꯗꯣꯏꯁꯤꯅ ꯁꯨꯃꯥꯏꯅ ꯃꯨꯁꯜꯂꯛꯇꯣꯏꯁꯦ ꯊꯥꯗ ꯃꯨꯁꯜꯂꯛꯇꯣꯏꯁꯤꯅ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯄꯨꯡ 7:50 ꯆꯠꯄ ꯃꯇꯝꯗꯒꯤ ꯄꯨꯡ 10 ꯇꯥꯔꯝꯗꯥꯏꯗꯒꯤ ꯍꯧꯔꯛꯑꯅꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯃꯝꯁꯤꯜꯂꯛꯑꯒ ꯇꯞ ꯁꯨꯝ ꯃꯝꯁꯤꯜꯂꯛꯑꯒ ꯄꯨꯡ 1 ꯆꯨꯞꯅ ꯄꯨꯡ 11 ꯐꯥꯎꯕ 1:3 ꯆꯨꯞꯅ ꯁꯨꯃꯥꯏꯅ ꯃꯝꯁꯤꯜꯂꯛꯄꯁꯤꯅ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯄꯨꯡ 11 ꯇꯥꯔꯦ ꯄꯨꯡ 11ꯗꯒꯤꯗꯤ ꯊꯥꯁꯦ ꯃꯁꯛ ꯎꯕ ꯐꯪꯉꯔꯣꯏ ꯀꯩꯒꯨꯝꯕ ꯎ ꯇꯥꯔꯁꯨ ꯉꯥꯛꯁꯪ ꯉꯥꯡꯅ ꯕ꯭ꯂꯠ ꯃꯨꯟ ꯑꯣꯏꯅ ꯎꯅꯦꯅ ꯍꯥꯏꯕꯤ ꯕ꯭ꯂꯠ ꯃꯨꯟꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯨꯃꯥꯏꯅ ꯉꯥꯛꯁꯪ ꯉꯥꯡꯅꯒꯨꯝꯕ ꯎꯕꯁꯦ ꯁꯨꯃꯥꯏꯅ ꯉꯥꯛꯁꯪ ꯉꯥꯡꯅꯒꯨꯝꯕ ꯎꯕꯁꯦ ꯕ꯭ꯂꯠ ꯃꯨꯟ ꯍꯥꯏꯅ ꯈꯪꯅꯩ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤ ꯊꯥꯁꯦ ꯑꯗꯨꯒ ꯁꯤꯗꯒꯤ ꯁꯨꯝ ꯎꯔꯛꯄꯗꯨꯅ ꯄꯨꯡ 11ꯗꯒꯤ ꯁꯨꯝ ꯎꯔ ꯂꯥꯛꯄꯗꯨꯅ ꯁꯨꯝ ꯎꯔꯛꯄꯗꯨꯅ ꯑꯩꯈꯣꯏꯅ ꯄꯨꯡ 12ꯒ ꯍꯥꯏꯕꯗꯤ ꯁꯦꯞꯇꯦꯝꯕꯔ 9ꯒꯤ ꯄꯨꯡ 12 ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯍꯣꯔꯦꯟ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯑꯉꯟꯕ ꯄꯨꯡ 12:30 ꯇꯥꯔꯝꯗꯥꯏ ꯃꯤꯅꯤꯠ 8 ꯋꯥꯠꯂꯤꯉꯩꯗ ꯁꯤꯗ ꯊꯥꯗꯣꯔꯛꯑꯅꯤ ꯑꯥꯔꯠꯀꯤ ꯑꯝꯕ꯭ꯔꯥꯁꯤꯅ ꯊꯥꯗ ꯂꯨꯝꯁꯟꯕꯁꯦ ꯂꯣꯏꯔꯦ ꯁꯤꯗꯒꯤꯗꯤ ꯁꯨꯝ ꯇꯝ ꯊꯥꯗꯣꯔꯛꯄꯗꯨꯅ ꯄꯨꯡ 1:10 ꯆꯠꯄꯗ ꯂꯣꯏꯔꯦ ꯁꯤꯒꯤꯁꯤꯅ ꯄꯨꯔꯥ ꯑꯩꯈꯣꯏ ꯊꯥꯗꯣꯛꯄꯁꯦ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯔꯨꯝꯗꯤ ꯈꯔ ꯂꯩꯒꯅꯤ ꯑꯥꯔꯠꯀꯤ ꯄꯦꯅꯝꯕ꯭ꯔꯥꯒꯤ ꯃꯔꯨꯝꯗꯤꯈꯔ ꯂꯩꯒꯅꯤ ꯑꯗꯨꯒ ꯄꯨꯟꯅ ꯂꯣꯏꯔꯦ ꯒ꯭ꯔꯍꯟ ꯂꯣꯏꯔꯦꯅ ꯍꯥꯏꯕ ꯃꯇꯝꯁꯤ ꯄꯨꯡ 2:19 ꯑꯣꯏꯒꯅꯤ ꯁꯤꯒꯤꯗ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯍꯟ ꯂꯩꯕ ꯃꯇꯝꯗ ꯇꯧꯕ ꯌꯥꯕ ꯌꯥꯗꯕꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯕꯤꯕ ꯂꯩ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯀꯔꯤ ꯇꯧꯕ ꯌꯥꯗꯦ ꯂꯥꯏ ꯄꯥꯏꯕ ꯌꯥꯗꯦ ꯑꯗꯨꯒ ꯏꯁꯥ ꯁꯦꯡꯇꯣꯛꯀꯗꯕꯅꯤ ꯑꯗꯨꯒ ꯂꯩꯃꯤꯟꯅꯕ ꯌꯥꯗꯦ ꯂꯨꯍꯣꯡꯕ ꯌꯥꯗꯦ ꯑꯐꯕ ꯊꯕꯛ ꯇꯧꯕ ꯌꯥꯗꯦꯅ ꯁꯨꯝ ꯍꯥꯏꯅꯕꯁꯨ ꯂꯩꯕꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯍꯣꯔꯦꯟ ꯌꯥꯝ ꯇꯥꯡꯅ ꯐꯪꯕ ꯇꯥꯟꯖꯥ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤꯀꯦꯜ ꯑꯩꯈꯣꯏꯒꯤ ꯇꯥꯟꯖꯥ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯎꯔꯤꯁꯤꯅ ꯂꯣꯏꯔꯕꯅꯤ ꯑꯩꯈꯣꯏ ꯆꯍꯤ 5ꯗꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯎꯕ ꯐꯪꯉꯔꯣꯏꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯁꯤꯃꯗꯤ ꯁꯣꯏꯗꯅ ꯍꯣꯔꯦꯟ ꯄꯨꯡ 10 ꯇꯥꯔꯝꯗꯥꯏꯒꯤ ꯄꯨꯡ 9 ꯁ꯭ꯋꯥꯏꯗꯒꯤ ꯈꯔ ꯍꯧꯔꯅꯤꯀꯣ ꯑꯗꯣ ꯄꯨꯡ 10 ꯇꯥꯗꯧ ꯃꯤꯅꯤꯠ 3ꯈꯛ ꯋꯥꯠꯂꯤꯉꯩꯁꯤꯗꯒꯤ ꯁꯨꯝ ꯌꯦꯡꯕꯍꯧꯕꯤꯔꯣ ꯇꯪꯈꯥꯏ ꯑꯃꯐꯥꯎ ꯌꯦꯡꯕ ꯍꯧꯕꯤꯔꯣ 10:30 11 ꯑꯗꯨꯋꯥꯏꯐꯥꯎ ꯑꯗꯨꯝ ꯌꯦꯡꯕꯤꯕ ꯍꯧꯕ ꯌꯥꯏ ꯁꯤꯒꯤ ꯑꯥꯔꯠꯀꯤ ꯑꯝꯕ꯭ꯔꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯥꯒꯤ ꯂꯩꯃꯥꯏꯁꯤꯗ ꯇꯥꯔꯀꯥꯟꯗ ꯀꯃꯥꯏꯅ ꯂꯨꯝꯁꯤꯟꯕ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠꯁꯤꯃ ꯑꯗꯨꯝ ꯌꯦꯡꯕꯤꯕ ꯌꯥꯏ ꯃꯅꯤꯄꯨꯔꯗꯒꯤ ꯌꯥꯝ ꯇꯥꯡꯅ ꯎꯕ ꯃꯇꯝ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯁꯤꯃꯗꯤ ꯁꯣꯏꯗꯅ ꯃꯌꯥꯝꯅ ꯌꯦꯡꯕꯤꯌꯨ ꯁꯤꯃꯗꯤ ꯑꯗꯨꯒ ꯁꯤꯒꯤ ꯄꯦꯅꯝꯕ꯭ꯔꯥꯒꯤꯁꯤꯁꯨ ꯁꯤꯁꯨ ꯍꯥꯏꯖꯔꯦ ꯑꯗꯒꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯁꯨ ꯍꯥꯏꯖꯔꯦ ꯑꯩꯈꯣꯏꯅ ꯏꯀ꯭ꯂꯤꯞꯁ ꯊꯣꯛꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯒꯤ ꯄꯔꯦꯡ ꯃꯣꯏ ꯑꯍꯨꯝꯁꯤꯗ ꯑꯗꯨꯝ ꯊꯣꯛꯅꯕꯅꯤ ꯊꯥꯅ ꯃꯌꯥꯏꯗ ꯂꯩꯔꯒꯅ ꯅꯨꯃꯤꯠꯅꯦ ꯊꯥꯅꯦ ꯄ꯭ꯔꯤꯊꯤꯕꯤꯅꯦ ꯂꯩꯔꯒꯅ ꯁꯣꯂꯔ ꯏꯀ꯭ꯂꯤꯞꯁ ꯍꯥꯏꯕ ꯑꯗꯨꯒ ꯅꯨꯃꯤꯠꯅꯦ ꯄ꯭ꯔꯤꯊꯤꯕꯤꯅꯦ ꯊꯥꯅꯦ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯅꯤꯡꯗ ꯊꯥ ꯂꯩꯔꯒꯅ ꯁꯤꯅ ꯂꯨꯅꯔ ꯏꯀ꯭ꯂꯤꯞꯁ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯏꯀ꯭ꯂꯤꯞꯁꯀꯤ ꯃꯇꯥꯡꯁꯤꯃ ꯆꯟꯗ꯭ꯔ ꯒ꯭ꯔꯍꯟ ꯁꯨꯔꯌ ꯒ꯭ꯔꯍꯟ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯍꯤꯟꯗꯤꯗꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤ ꯑꯗꯣ ꯁꯣꯏꯗꯅ ꯍꯣꯔꯦn ꯎꯒꯗꯧꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯎꯗꯣꯏ ꯇꯥꯡꯅ ꯎꯕꯅꯤꯅ ꯁꯤꯃꯗꯤ ꯁꯣꯏꯗꯕꯤꯗ ꯍꯣꯔꯦꯟ ꯐꯣꯇꯣꯅ ꯄꯨꯝꯆꯥꯏ ꯆꯥꯏꯔꯅꯤ ꯄꯨꯝꯆꯥꯏ ꯆꯥꯏꯒꯗꯕ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯆꯥꯏꯒꯟꯕꯅꯤꯅ ꯐꯣꯇꯣꯅ ꯀꯩꯅ ꯌꯥꯝ ꯆꯥꯏꯒꯟꯕꯅꯤꯅ ꯍꯣꯔꯦꯟꯗꯤ ꯈꯔ ꯆꯥꯏꯔꯛꯑꯅꯤ ꯑꯗꯣ ꯍꯣꯔꯦꯟ ꯌꯦꯡꯕꯤꯔꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯑꯩꯁꯨ ꯐꯣꯇꯣꯒꯨꯝꯕ ꯀꯥꯞꯄ ꯌꯥꯔꯒꯗꯤ ꯈꯔ ꯀꯥꯞꯍꯧꯒꯦ ꯊꯥꯒꯠꯂꯛꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯉꯥꯏꯕꯤꯕ ꯋꯥꯔꯤꯗꯨꯃꯁꯨ ꯑꯩ ꯊꯨꯅ ꯊꯥꯒꯠꯆꯔꯛꯅꯕ ꯍꯣꯠꯅꯔꯒꯦ ꯃꯇꯝ ꯈꯤꯇꯪ ꯂꯧꯕꯒꯤꯗꯃꯛꯇ ꯋꯥꯔꯧꯕꯤꯗꯅꯕ ꯍꯥꯏꯖꯔꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯨꯅꯔ ꯏꯀ꯭ꯂꯤꯞꯁꯀꯤ ꯉꯁꯤꯒꯤ ꯂꯨꯅꯔ ꯏꯀ꯭ꯂꯤꯞꯁ ꯃꯇꯥꯡ ꯆꯥꯅ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯃꯥꯒꯤꯁꯤꯗ ꯗꯤꯔꯦꯛꯁꯟ ꯑꯜꯇꯤꯆꯨꯠ ꯑꯁꯨꯝꯕ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯇꯔꯃꯤꯅꯣꯂꯣꯖꯤꯁꯦ ꯌꯥꯝ ꯋꯥꯡꯈ꯭ꯔꯦ ꯑꯁꯤꯅ ꯁꯕꯖꯦꯛ ꯑꯦꯛꯁꯄꯔꯠ ꯃꯌꯥꯝꯅ ꯈꯪꯕꯤꯔꯅꯤ ꯍꯧꯗꯣꯏꯁꯦ ꯄꯨꯡ ꯁꯤꯗ ꯍꯧꯗꯣꯏꯁꯦ ꯄꯦꯅꯝꯕ꯭ꯔꯦꯜ ꯏꯀ꯭ꯂꯤꯞꯁ ꯕꯤꯒꯤꯟ ꯑꯅ ꯍꯧꯗꯣꯏꯁꯦ ꯁꯤꯗ ꯑꯥꯔꯠꯀꯤ ꯄꯦꯅꯝꯕ꯭ꯔꯥꯅ ꯊꯥꯒꯤ ꯐꯦꯁ ꯇꯆ ꯇꯧꯕ ꯍꯧꯗꯣꯏꯁꯦ ꯄꯨꯡ 9:59 ꯑꯁꯤꯗꯩ ꯍꯧꯔꯅꯤ ꯑꯁꯤꯗꯒꯤ ꯌꯨꯝ ꯃꯥꯡꯕ ꯍꯧꯔꯦꯅ ꯍꯥꯏꯕꯤ ꯌꯥꯔꯦ ꯑꯗꯩꯗꯤ ꯁꯨꯝ ꯃꯥꯡꯉꯛꯄꯗꯨꯅ ꯑꯗꯨꯒ ꯄꯥꯔꯁꯦꯜ ꯏꯀ꯭ꯂꯤꯞꯁ ꯕꯤꯒꯤꯟꯁꯤꯅ ꯄꯨꯡ 7:58 ꯁꯨꯝ ꯎꯝꯖꯟꯕ ꯍꯧꯕꯗꯨꯅ ꯇꯣꯇꯦꯜ ꯑꯣꯏꯅ ꯊꯥꯒꯤ ꯂꯩꯃꯥꯏꯗ ꯇꯧꯗꯣꯏꯁꯦ ꯄꯨꯡ 11 ꯍꯧꯗꯣꯏꯅꯤ ꯑꯗꯨꯒ 11 ꯃꯦꯛꯁꯤꯃꯝ ꯏꯀ꯭ꯂꯤꯞꯁꯁꯦ ꯄꯨꯡ 11:94 ꯃꯝꯃꯦ ꯍꯥꯏꯕ ꯌꯥꯔꯦ ꯑꯗꯨꯒꯈꯔ ꯇꯣꯇꯦꯜ ꯏꯀ꯭ꯂꯤꯞꯁ ꯑꯦꯟꯁꯦ ꯄꯨꯡ 12:22 ꯑꯦꯟ ꯂꯣꯏꯔꯅꯤ ꯑꯗꯨꯒ ꯄꯥꯔꯁꯦꯜ ꯏꯀ꯭ꯂꯤꯞꯁ ꯑꯦꯟꯁꯤꯅ ꯄꯨꯡ 1:26 ꯂꯣꯏꯔꯅꯤ ꯑꯗꯨꯒ ꯄꯦꯅꯝꯕ꯭ꯔꯦꯜ ꯏꯀ꯭ꯂꯤꯞꯁ ꯑꯦꯟ ꯑꯩꯈꯣꯏ ꯂꯣꯏꯗꯣꯏꯁꯤꯅ ꯄꯨꯡ 2:19
15ꯗ ꯂꯣꯏꯔꯅꯤ ꯑꯗꯨꯅ ꯄꯨꯡ 9ꯒ ꯃꯤꯅꯤꯠ 59ꯗꯒꯤ ꯌꯨꯝ ꯃꯥꯡꯕ ꯍꯧꯔꯦ ꯍꯥꯏꯕ ꯌꯥꯔꯦ ꯑꯗꯨꯒ ꯄꯨꯡ 2ꯒ ꯃꯤꯅꯤꯠ 15ꯗ ꯂꯣꯏꯔꯦꯅ ꯍꯥꯏꯕ ꯌꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯍꯥꯟꯋꯥꯏꯗꯤ ꯀꯣꯜ ꯂꯤꯛꯀ ꯐꯦꯡꯗꯣꯛꯅꯔꯝꯃꯤ ꯌꯥꯝꯅ ꯃꯃꯥꯡꯉꯩꯗꯗꯤ ꯍꯤꯡꯆꯥꯕꯅ ꯊꯥ ꯎꯝꯃꯤꯅꯦꯅ ꯊꯥꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯔꯝꯃꯤ ꯑꯁ ꯊꯥꯗꯣꯛꯄꯤꯔꯛꯑꯗꯤ ꯐꯅꯤꯗ ꯊꯥꯗꯣꯛꯄꯤꯔꯛꯑꯗꯤ ꯐꯅꯤꯗꯅ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯪꯁꯀ꯭ꯔꯤꯠꯀꯤ ꯍꯤꯟꯗꯨꯒꯤ ꯂꯥꯏꯅꯤꯡ ꯆꯠꯄ ꯃꯌꯥꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤꯗꯤ ꯊꯥꯒꯤ ꯃꯟꯇ꯭ꯔ ꯁꯣꯟꯗꯅ ꯑꯗꯨꯒ ꯌꯥꯝ ꯇꯧꯕ ꯃꯦꯗꯤꯇꯦꯁꯟ ꯇꯧꯗꯅ ꯂꯩꯅꯕ ꯃꯇꯝꯅꯤ ꯉꯁꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜꯗꯒꯤ ꯎꯒꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯃꯗꯤ ꯁꯣꯏꯗꯅ ꯌꯦꯡꯕꯤꯍꯧ ꯇꯥꯡꯅ ꯐꯪꯕ ꯇꯥꯟꯖꯥꯅꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ